Kanglisa isil na miyam po na maghekanglisa YouTube channel gi milan sapom chana han bri ko no kurum jari asi aina lejari ba mafam asi loksipat tungdo uri base ngasi aiga una jagaduri ba kaka hai tare wali wata sa gaduri ba ngasai dagi kaka siga video namin naramani adu kaka na hasi sajik phan ba kuma puni loksipat asida nakanda uri ba leriba mayam ase koi ningtham thama ta moibine un tas lapadagi khara kamjul pa hai tare mafam khuk matani haurise hawi bahuk mayam ase yu lekai mayam asida leriba sasan loi ba nga gi kari gi mayam asina mafam asida la akan du da koi sajik phan ba moina to ba adum na ba pat mafam aduni aina hujik lejari ba mafam ase koi gi papal loksipat hai ga gunne adu loksipat se ma gi tainari ba khujina papal loi bani na papal loksipat hai bani adu ga tekcham ga taina ba mafam aduna tekcham loksipat sing ga taina aduna kaksing gi ireng ban na ireng ban gi magi lei ba mafam jing adu gi koi ba moina khonja hai tari sam sam na loksipat hai bani adu ngasi ai loksipat ta kumjare mayam gi damak ta khallaga soi dana mayam kumjarage mayam bu han dei kop no kurumjari aduga ngasi aina lejari ba mafam asi papal maning leikai kaka aduga kaka gi chanupa chintha ba yaba mayam da matong tam ba yaba dum lawa thabak tuni aina mayam da uchaga dori base kaka gi ming amtang habiyu kaka sapam Dhananjoy kaka na loi ba san se chahi kya sure aduga san loi bagi kana badu kaka na matau karam na kana dagi masige loksing je phangmano gyan je kaka habitang habiyu pesa je paijadabni na masa wene no palising kun meri manga na hobu yaba na tawde na langmei to som dagi khoi sanau kha palising taraga taret piraga lorkhibani san loi duni mamang kari to biram ba lei hana habi atei to pasin thamju ka hena haijadrabni na sing daga je dum sing kakpa sale hajab dare matam matangi afang afang thaba dum suga hingja kun ma ji sengkol matum de sahi ani makhai gum sange ina sanji tha manga tu ke dai matam da bujar kun ne ko aduna masi thai ni manung jida mo ai income ate ma hole jidam ni na sekon da ai je dum jawraga sanji khaga sajik phan ba matam nang na hona jarga ai sekon sat nang na hona jarga sanji na pi ngai gi pi ngai gi adiki mana sanji sanau pok tingi marak se sidai ai si hariba sekon ji yarga mo khoi imung si adum pujar pani haitare ate income dia mo le jida bani na ba hojikti kaka gi sanse sangom sumba yare bako akoi gi sangom sumba yara kan jida akoi gi matam da kaka na suram numlam ba haitare akoi gi matam gi afang afang ba suba sekon chatpa chingda akoi gi singyan ba kila sen mkhot ba na kaka na pan bigre ko sanji da gi laiba income jiga kaka na suru nu ani ji gi difference se kari khetna bo leki ha ba akoi gi sanjina amu yam nungai bamna magi la nungti gi yamasu yamdasu kharaga sang nai na dum thajana piji bani soi da nomagi lakpase sisina ingondadi yamna upai mo ije haitare aduga aina hamala mai salinge dadi yumdasu kari gum thaba mo ba suba nangre kari gum ho mo ba ai me kap taw ngam de ha aduduna aina sanji phang suri ngai matam se phang suri ngai matam dadi aina yumda pura yumji pura thado salamnina yumdugi ho ba haiti kari gum semjun sajanni ba matam da ai yumgi kari gum semba ngam jade adu hujikti ai sanji loi dei man income ji pasam khangdi chani khangde chong khangde bibiri jina sima nungti sum khaga wata magna bibiramdina engon do jidi masina engon do yamna improve oi haitare engon do yamna phai hajab tare ko hana mayama kai gum kan di la meseling di normally sing tab jawi satre tab jawi adu daily gi nate average nate adu han si jina sangsal amada normal lep tabita koi yam jadraga su yam ga su lep tra la ko pora mo woi bina masi kaka na haibi sidi san se loi belagi pikera sawera nongma gi income mama adum laksaba yumgi hoba adegi le kai roi le kai gi thabak thoram deba karma haiba mayam sisu loina chatpa simba yaba adugum laba pot ni haibani kaka na haibi se kaka sumi ko kaka sumna honari ba sumna ka mayam su honabi haibi su haijage aduga kaka makha tarapda koi gi chan se kaka na koi pi ngai dei loire na haibu ko masinjak ki problem je ma kayam yam ma je masinjak sa buno aduga kayam yam wa buno san loi be je mayam di wai di haido kayam yam wa buno masi ai haijage koi ahamda san loi be je koi gi di pa ya sun dai ko ai gi san masa wen lo bunina aingon dadi sajing mapul lama dum sarga hadi se kothong ama ko sarga adum mabuk than bangam me ai gi pangana sajikha mapul lama phalamaga adai khara thabiraga khotiraga kai kan da saru khara ya la bijaraga su mabu adum than ba sa bangam me hoji sangom sum kan dadi hana sajing mapul lama saram bado adudagi sajik kitang di henkal ai hajab tar adagi magi masinja kitang di khoi leije artificial nataba orabi na beg amada disingamaga satuyang ke hoji piri adagi gal phosphate na hari bisi khatan adagi hujikti chekup tangai fadna sadon hai tar chekup ko dana thongbagi sijina tillamana nimit
ꯃꯉꯥꯅꯤꯒꯨꯝꯕ ꯆꯥꯏ ꯁꯟꯁꯤ ꯂꯣꯏꯖꯅꯤꯡꯕ ꯁꯟꯁꯤ ꯃꯃꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯀꯀꯥꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯃꯆꯥꯗꯒꯤ ꯂꯧꯔꯒ ꯂꯣꯏꯈꯤꯕꯁꯦ ꯃꯗꯨꯗ ꯁꯦꯕꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯈꯤ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯇꯝ ꯃꯇꯝꯒꯤ ꯃꯥꯗ ꯀꯔꯤ ꯀꯤꯌꯔ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯁꯟꯕꯤ ꯐꯥꯔꯛꯄꯐꯥꯎꯗ ꯀꯔꯤ ꯁꯦꯕꯥꯅꯣꯗꯨ ꯍꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯅꯥ ꯑꯌꯦꯛꯁꯤ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯌꯥꯎꯔꯛꯈꯤꯗꯦ ꯊꯣꯏꯗꯣꯛꯅ ꯆꯪꯈꯤꯗꯦ ꯍꯥꯏꯖꯕ ꯇꯥꯏ ꯁꯅꯥꯎ ꯑꯃꯗ ꯁꯟꯕꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯁꯅꯥꯎ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯔꯛꯇ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯈꯥꯡꯉ ꯀꯥꯟꯗꯨꯗ ꯀꯥꯟꯅꯕꯁꯦ ꯐꯪꯕꯅꯦꯕꯀꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯁꯟꯁꯦ ꯂꯣꯏꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯦ ꯀꯀꯥꯁꯦ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯌꯥꯝ ꯅꯍꯥꯁꯨ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯟ ꯂꯣꯏꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯨꯛꯅꯤꯡꯗ ꯆꯞ ꯆꯥꯅ ꯂꯦꯞꯄꯕ ꯑꯁꯦꯞꯄ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡꯁꯨ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯑꯆꯨꯝꯕ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯉꯁꯤ ꯑꯉꯟꯕ ꯑꯌꯣꯟ ꯂꯤꯛꯂꯥ ꯃꯔꯛꯁꯤꯗ ꯀꯨꯝꯃꯛꯑꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯀꯨꯝꯖꯔꯒ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯟꯅꯕꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯁꯪꯒꯣꯝ ꯊꯣꯛꯑꯦ ꯁꯪꯒꯣꯝꯁꯤꯅ ꯃꯃꯜꯅ ꯀꯌꯥꯗ ꯌꯣꯜꯂꯤ ꯀꯔꯝꯕ ꯃꯐꯝꯗ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯪꯒꯣꯝꯒꯤ ꯌꯣꯟꯕꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯅ ꯂꯩꯕ ꯂꯥꯛꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯁꯪꯒꯣꯝꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯀꯃꯥꯏꯅ ꯁꯦꯜ ꯇꯧꯕꯤꯒꯦ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯋꯥꯡꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯈꯨꯐꯥ ꯑꯣꯏꯕꯅꯤ ꯂꯤꯇꯔꯗ 35 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯍꯦꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯣꯜꯂꯒꯗꯤ 40ꯗꯒꯤꯅ 50 ꯐꯥꯎ ꯌꯣꯜꯂꯦ ꯂꯤꯇꯔꯗꯀꯣ ꯀꯅꯥꯒꯨꯝꯕꯅ 50ꯗ ꯌꯣꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯅ 40ꯗ ꯑꯗꯨꯝ ꯄꯤꯊꯣꯛꯑꯦꯀꯣ ꯁꯪꯒꯣꯝꯁꯤꯒꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯣꯟꯕ ꯉꯝꯃꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯅꯤ ꯁꯪꯒꯣꯝ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯍꯛꯆꯥꯡ ꯁꯦꯝꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯒꯦ ꯈꯜꯂꯕꯗꯤ ꯁꯪꯒꯣꯝ ꯍꯥꯏꯕꯁꯤ ꯀꯦꯜꯁꯤꯌꯝꯒꯤ ꯁꯔꯨꯛ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯆꯥ ꯏꯁꯨꯗ ꯄꯤꯖꯕꯤꯌꯨ ꯁꯪꯒꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁꯪꯒꯣꯝ ꯃꯐꯣꯜ ꯍꯥꯏꯇꯥꯔꯦ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯇꯧꯔꯤꯕ ꯃꯁꯤꯒꯨꯝꯂꯕ ꯁꯪꯒꯣꯝ ꯑꯁꯦ ꯊꯛꯎ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯌꯥꯝ ꯀꯪꯂꯩꯁꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯌꯣꯟꯕ ꯑꯗꯒꯤ ꯋꯥꯏꯕꯤꯌꯨꯗ ꯌꯣꯟꯈꯤꯕ ꯁꯤꯒꯤ ꯃꯥꯒꯤ ꯃꯃꯜ ꯂꯩꯖꯔꯦꯗꯅ ꯀꯀꯥꯗꯒꯤ 35ꯗ ꯂꯧꯈꯤꯕꯁꯤꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯌꯥ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯀꯥ ꯍꯥꯏꯐꯦꯠ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯁꯤꯃꯗꯤ ꯑꯩ ꯏꯅꯧ ꯅꯧꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯄꯨꯔꯥ ꯅꯧꯔꯦ ꯃꯁꯤꯒꯤ ꯑꯩ ꯀꯣꯄꯔꯦꯁꯟꯁꯦ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯌꯧꯗ꯭ꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯁꯅꯥꯎ ꯍꯦꯛ ꯄꯣꯛꯄꯒ ꯑꯗꯨꯝ ꯃꯥꯁꯦ ꯁꯟꯕꯤꯁꯤꯗ ꯁꯤꯅ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯛꯈ꯭ꯔꯅꯤ ꯁꯤ ꯑꯃꯁꯤꯃ ꯑꯗꯨꯝ ꯄꯤꯊꯛꯈ꯭ꯔꯅꯦꯕꯀꯣ ꯄꯨꯂꯞ ꯑꯣꯏꯅ ꯁꯤꯁꯤꯃꯅ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯊꯛꯈ꯭ꯔꯅꯦꯕꯀꯣ ꯁꯤꯅ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯛꯑꯅꯤ ꯁꯤꯁꯤꯅ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯛꯑꯅꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃ ꯁꯤꯃꯅ ꯅꯣꯡꯃꯗꯨꯗ ꯑꯗꯨꯒ ꯁꯤꯃꯁꯨ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈ꯭ꯔꯦꯕꯀꯣ ꯁꯤꯃꯁꯨ ꯇꯪꯈꯥꯏ ꯑꯃ ꯅꯣꯡꯉꯥꯜꯂꯒ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯍꯨꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯊꯛꯇꯕ ꯌꯥꯗ꯭ꯔꯕ ꯍꯤꯗꯥꯛ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯀꯥꯔꯕꯣꯐꯣꯁꯐꯦꯠꯁꯦ ꯀꯦꯜꯁꯤꯌꯝꯅꯦꯕꯀꯣ ꯃꯥꯁꯤꯃ ꯑꯗꯨꯝ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ml 100ꯒ ꯀꯌꯥꯅꯣ ꯑꯗꯨ 180ꯔ ml 130ꯁꯤꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯤꯖꯔꯦ ꯗꯅꯥ ꯄꯤꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯧꯔꯥꯕꯤꯅ ꯑꯃꯁꯤꯒ ꯃꯣꯏ ꯑꯍꯨꯝꯁꯤ ꯊꯤꯠꯂꯒ ꯗꯅꯥꯗꯣ ꯑꯗꯨꯝ ꯄꯤꯊꯛꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯁꯤꯒꯤ ꯍꯦꯛ ꯏꯆꯥꯅꯨꯄꯥꯅꯤ ꯑꯗꯨ ꯀꯀꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯁꯨꯝ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯌꯥꯎꯁꯟꯕ ꯁꯪꯒꯣꯝ ꯁꯨꯝꯃꯦ ꯌꯥꯎꯁꯟꯕ ꯁꯟꯊꯤ ꯁꯦꯡꯕ ꯀꯩꯗꯧꯕ ꯑꯗꯒꯤ ꯁꯟ ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯃꯃꯥꯒ ꯁꯝꯕꯜ ꯅꯨꯡꯕꯜ ꯊꯥꯡꯕ ꯀꯩꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯜꯂꯤ ꯀꯔꯤ ꯈꯟꯕꯗꯒꯤ ꯌꯥꯎꯁꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅ ꯐꯩ ꯑꯗꯨꯒ ꯉꯟꯅ ꯍꯧꯒꯠꯄꯅ ꯍꯛꯆꯥꯡꯁꯨ ꯐꯍꯜꯂꯤ ꯗꯌꯥꯜꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯣꯠꯅꯔꯤ ꯗꯌꯥꯜꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤ ꯀ꯭ꯂꯥꯁ 11 ꯀꯥꯖꯔꯤ ꯁ꯭ꯀꯨꯜꯅ ꯊꯧꯕꯥꯜꯗ ꯇꯝꯃꯤ ꯆꯥꯎꯌꯥꯏꯃꯗ ꯊꯧꯕꯥꯜꯒꯤ ꯆꯥꯎꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯇꯝꯃꯤꯕ ꯏꯅꯥꯎꯅꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯄꯤꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯃꯥ ꯕꯕꯥꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯌꯥꯜꯒꯤꯗꯃꯛꯇ ꯕꯕꯥꯅ ꯉꯁꯤ ꯁꯟ ꯂꯣꯏꯕ ꯉꯝꯃꯤꯕ ꯂꯣꯏꯒꯦ ꯈꯜꯂꯒ ꯉꯝꯗꯅ ꯂꯥꯛꯑꯒ ꯋꯥꯈꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯍꯥꯏꯈꯤꯕ ꯋꯥꯈꯜꯗꯨꯅ ꯉꯁꯤꯗꯤ ꯂꯣꯏꯕ ꯉꯝꯃꯤꯕ ꯑꯁꯤꯒꯨꯝꯅ ꯏꯅꯥꯎ ꯗꯌꯥꯜꯁꯨ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯃ ꯌꯨꯡꯉꯒ ꯂꯩꯔꯀꯥꯟꯗꯨꯗ ꯏꯅꯥꯎ ꯗꯌꯥꯜꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯨꯃꯛ ꯐꯪꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯔꯤ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯦꯡꯕ ꯑꯗꯩ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯣꯠꯄ ꯉꯥꯛꯇꯅꯤ ꯃꯁꯤꯒꯨꯝꯕ ꯑꯃꯣꯠꯄꯁꯦ ꯏꯅꯥꯎꯅ ꯌꯥꯎꯁꯜꯂꯝꯃꯤꯕ ꯃꯔꯝꯁꯦ ꯃꯁꯤ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯇꯟꯗꯦ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯏꯁꯥꯗꯁꯨ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯁꯥꯗꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯗꯦ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯕꯗ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ
ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯅꯧꯒ ꯌꯥꯝꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯁꯨꯖꯕ ꯑꯃꯣꯠꯄ ꯑꯣꯏꯒꯦꯔꯥ ꯃꯣꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯏꯁꯥꯒꯤ ꯊꯕꯛ ꯁꯨꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯒꯗꯕꯅꯤ ꯏꯁꯥꯒꯤ ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩ ꯒꯨꯂꯤ ꯆꯥꯔꯨꯕ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯨꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯊꯕꯛ ꯁꯨꯖꯕꯅꯤ ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯏꯅꯥꯎꯒ ꯌꯥꯝꯅ ꯍꯥꯏꯕꯁꯦ ꯊꯦꯡꯛ ꯌꯨ ꯑꯦꯖ ꯑꯃ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯏꯅꯥꯎꯅ ꯉꯁꯤ ꯁꯨꯔꯝꯃꯤꯕ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯥꯎꯠ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯍꯣꯠꯅꯔꯤꯕꯁꯤꯒꯨꯝꯅ ꯃꯌꯥꯝꯁꯨ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯁꯤꯁꯨ ꯕꯕꯥꯗ ꯁꯤꯟꯅꯖꯒꯦ ꯕꯕꯥꯗꯀꯣ ꯁꯪꯒꯣꯝ ꯊꯣꯛꯄꯤꯁꯦ ꯁꯟ ꯑꯆꯧꯕ ꯑꯣꯏꯅ ꯂꯩꯗ꯭ꯔꯒꯁꯨ ꯏꯁꯥꯅ ꯌꯣꯛꯈꯠꯆꯔꯀꯥꯟꯗ ꯏꯁꯥꯅ ꯄꯥꯡꯒꯜ ꯈꯔ ꯍꯣꯠꯅꯖꯔꯒ ꯃꯁꯤ ꯁꯟ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯀꯥꯅ ꯇꯧꯕꯤꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯍꯥꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯦꯟ ꯆꯦꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯁꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯄꯨꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯅꯍꯥꯁꯤꯡꯁꯤꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯕ ꯈꯤꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯕꯇꯟ ꯅꯝꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯀꯨꯝꯖꯔꯒ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥꯟꯅꯕꯁꯤꯡꯗ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤ ꯊꯃꯣꯏꯁꯤꯗ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯋꯥꯈꯜ ꯆꯨꯝꯅ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯁꯤ ꯑꯩꯈꯣꯏꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯒꯤ ꯃꯥꯡꯖꯕꯅꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯆꯨꯝꯕ ꯊꯤꯔꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯔꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯦ ꯆꯥꯎꯈꯠꯄ ꯖꯥꯇꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯅꯝꯊꯥꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯅꯝꯊꯥꯛ ꯍꯥꯏꯕꯁꯤꯅ ꯃꯥꯡꯉꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯇꯧꯗꯣꯏ ꯅꯝꯊꯥꯛꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯗꯅꯤ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯗꯅꯤ ꯏꯆꯥ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯔꯤꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯌꯥꯕꯉꯩ ꯑꯩꯈꯣꯏꯅ ꯑꯆꯨꯝ ꯍꯥꯏꯕ ꯀꯟꯁꯦꯞꯁꯤꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒꯗ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯆꯥꯎꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯑꯁꯥꯗ ꯊꯝꯖꯩ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯒ ꯀꯀꯥ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯗ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯁꯤꯗ ꯑꯣꯏꯔꯤ ꯅꯍꯥꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯒꯗꯣꯔꯤꯕ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯑꯍꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯨꯕ ꯅꯣꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯉꯥꯎꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯨꯈꯟ ꯈꯟꯗꯕꯤꯗ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯗꯨꯅ ꯆꯥꯁꯤꯜꯂꯒ ꯊꯛꯆꯜꯂꯀꯥꯟꯗꯨꯗ ꯃꯁꯤ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯇꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯇꯧꯕ ꯑꯍꯜ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯃꯁꯤꯒꯨꯝꯕ ꯑꯍꯜꯁꯤꯡꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯡꯁꯤꯒꯤ ꯃꯇꯧꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯕ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯁꯤꯅ ꯌꯦꯡꯍꯧꯔꯒ ꯎꯍꯧꯔꯒ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯉꯁꯤꯒꯤ ꯆꯨꯔꯒ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯊꯕꯛꯇꯗꯤ ꯃꯤꯁꯦ ꯀꯅꯥꯁꯨ ꯃꯇꯧ ꯇꯝꯅꯤꯡꯗꯦ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯃꯥ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯁꯥꯟꯅꯔꯒꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯟꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯥꯅ ꯌꯨ ꯊꯛꯑꯗꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯊꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯃꯃꯤ ꯑꯃꯈꯛ ꯇꯥꯔꯒ ꯂꯩꯔꯦ ꯅꯨꯡꯇꯤꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯨ ꯊꯛꯄ ꯃꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤ ꯂꯩꯔꯤꯅꯤ ꯃꯐꯝ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯀꯥ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯥꯁꯤꯡ ꯑꯃꯁꯨꯡ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯠꯇꯅ ꯊꯥꯡꯉꯝꯃꯒꯗꯤ ꯍꯥꯏꯗꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯩꯅ ꯊꯥꯡꯖꯤꯜꯂꯒꯗꯤ ꯇꯨꯡ ꯊꯪꯕꯗꯨꯁꯨ ꯂꯩꯈꯣꯝꯗ ꯑꯗꯨꯝ ꯊꯥꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯐꯕ ꯐꯖꯅ ꯁꯦꯝꯒꯠꯂꯒ ꯑꯅꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒꯗꯤ ꯇꯨꯡ ꯊꯪꯕ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯥꯟꯈꯠꯂꯛꯄ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯣꯠꯄꯗ ꯁꯨꯝ ꯏꯟꯈꯠꯂꯛꯏꯕ ꯅꯠꯇ꯭ꯔꯒ ꯍꯧꯒꯠꯂꯛꯏꯕ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯑꯃꯣꯠꯄꯗ ꯁꯨꯝ ꯍꯨꯟꯊꯔꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯨꯟꯊꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯆꯠꯂꯤꯕ ꯏꯆꯦꯜꯁꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯛꯇꯃꯛ ꯈꯟꯕ ꯑꯩꯒꯤ ꯖꯥꯇꯤꯗꯨꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯑꯩꯒꯤ ꯏꯔꯝꯗꯝꯗꯨꯒꯤ ꯑꯩꯒꯤ ꯏꯔꯩꯀꯥꯏꯗꯨꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯩꯒꯤ ꯏꯆꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯗ ꯅꯠꯇ꯭ꯔꯒꯅ XY Z ꯀꯅꯥꯗꯁꯨ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯌꯨ ꯊꯛꯑꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯤꯅ ꯉꯥꯡꯉꯨꯕ ꯌꯥꯏ ꯂꯥꯎꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯂꯥꯎꯔꯤꯕꯗꯣ ꯐꯠꯇꯕ ꯊꯕꯛꯁꯦ ꯍꯣꯔꯦꯟ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯇꯧꯕ ꯑꯃꯨꯛ ꯇꯝꯃꯒꯗꯤ ꯈꯨꯜ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯅꯠꯇꯕꯤꯗ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄꯗꯨꯗꯤ ꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯊꯛꯄ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯛꯄ ꯌꯥꯕꯒꯤ ꯅꯤꯌꯣꯝ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯄꯤꯔꯒ ꯌꯨꯁꯦ ꯊꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯇꯥꯔꯒ ꯅꯨꯡꯇꯤꯒꯤ ꯑꯣꯚꯔꯗꯣꯁꯇ ꯊꯛꯆꯜꯂꯒ ꯉꯥꯎꯔꯒ ꯏꯃꯨꯡꯗ ꯐꯦꯃꯤꯂꯤꯗ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯛꯎꯔꯒ ꯃꯥ ꯈꯛ ꯉꯥꯎꯕ ꯅꯠꯇꯕ ꯃꯦꯟꯇꯦꯜꯂꯤ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯒꯤ ꯃꯆꯥ ꯃꯁꯨꯗ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯇꯧꯕ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ
ꯊꯣꯛꯇꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯀ꯭ꯔꯥꯏꯝ ꯑꯃꯒꯨꯝꯕꯅꯤ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏꯕꯅꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯆꯥꯎꯈꯠꯀꯗꯧꯕ ꯊꯕꯛꯇꯨ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯍꯟꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯅ ꯌꯨ ꯊꯛꯎꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯊꯤꯟꯊꯕ ꯑꯗꯩ ꯃꯆꯥ ꯃꯁꯨꯅ ꯆꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯥꯅ ꯌꯨ ꯉꯥꯎ ꯂꯩꯔꯒꯗꯤ ꯕꯕꯥꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯑꯗꯩ ꯀꯅꯥꯒ ꯈꯟꯅꯔꯝꯒꯗꯒꯦ ꯀꯅꯥꯒ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯀꯅꯥꯒ ꯄꯨꯟꯈꯤꯒ ꯊꯛꯄ ꯃꯥ ꯈꯛ ꯅꯠꯇꯕꯤꯗ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯃꯦꯟꯇꯦꯜꯂꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯗꯤꯐꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯗ ꯇꯧꯕ ꯉꯝꯃꯛꯇꯕ ꯃꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯃꯥ ꯑꯃꯅ ꯊꯛꯑꯒ ꯃꯥ ꯈꯛ ꯅꯠꯇꯕꯤꯗ ꯐꯦꯃꯤꯂꯤ ꯍꯣꯜ ꯂꯩꯀꯥꯏꯗꯨꯗ ꯁꯣꯁꯥꯏꯇꯤꯗ ꯃꯁꯤ ꯏꯐꯦꯛ ꯑꯃ ꯄꯤꯌꯦꯕꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯃꯇꯧ ꯅꯍꯥ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯕꯁꯤ ꯑꯍꯜꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯀꯥꯅ ꯉꯁꯤ ꯍꯣꯠꯅꯔꯝꯃꯤꯕꯁꯤꯗꯤ ꯁꯟꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯌꯥꯝ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯩꯈꯣꯏ ꯀꯀꯥꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯀꯀꯥ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯁꯟ ꯂꯣꯏꯕꯁꯦ ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯐꯍꯟꯒꯗꯣꯏꯅꯤ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯁꯤꯅ ꯏꯔꯝꯗꯝꯗꯒꯤ ꯊꯣꯛꯆꯕ ꯑꯁꯦꯡꯕ ꯄꯣꯠꯊꯣꯛꯁꯦ ꯃꯁꯤ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯥꯖꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯃꯁꯤꯅ ꯐꯍꯟꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯃꯤꯟꯅꯁꯤ ꯐꯖꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯆꯨꯝꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯑꯈꯪꯕ ꯂꯩꯔꯒꯁꯨ ꯍꯥꯏꯖꯕ ꯀꯅꯥꯒꯨꯝꯕꯅ ꯑꯈꯪꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯖꯕꯁꯨ ꯅꯠꯆꯗꯦ ꯁꯨꯝ ꯍꯣꯠꯅꯖꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯕ ꯑꯈꯪꯕꯅ ꯇꯥꯛꯄꯤꯕ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯑꯈꯪꯕꯅ ꯇꯥꯛꯄꯤꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯑꯃꯗꯁꯨ ꯑꯩꯅ ꯑꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯖꯥꯇꯤ ꯏꯔꯝꯗꯝꯁꯤꯕꯨ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯖꯥꯇꯤ ꯑꯃ ꯑꯃꯇꯪ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯀꯀꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯕꯇꯟ ꯅꯝꯗꯨꯅ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃු ꯀꯀꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯀꯥ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯀꯀꯥꯕꯨꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯀꯥꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯀꯌꯥ ꯌꯦꯠꯇꯨꯅ ꯍꯦ ꯀꯪꯂꯩꯆꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯀꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯥ ꯀꯣ ꯀꯪꯂꯩꯆꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯏꯆꯥ ꯃꯤꯂꯟ ꯑꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ